Hi everyone, welcome back to my channel. I'm Thenge loin tumdara madu male do bo. Ngasi di atiang mada ngatang live than yeng ke do bane. Kana lena bane yeng ke. Ya madi thongar ka do mande. Okay. Amala Okay. Okay. SM Army videos. Okay. Hi Jackson. Hi Jackson. Hi Jackson. Welcome back to my channel. Kare. Okay. Ma'am blood kara to bro. Atang so ngasi di tum so ya de na ngatang thieng bada mayang ngatang unasi daw ne ngasi maram di last day of this month February ki aroi numit hai tare February tha sigi matung hayeng dagi di yausang tha su kuidre haba sum yarani March tha yorabani na ko kakasi udaba kuire saksara bro saksare Jackson mayam LGM Army video hojik message thabiriba comment thabiriba se khogi naw mani magi channel maming ne LGM Army video se mayam subscribe to view almost 10k above 10k yoksila 10k above lesila bane atuna magi channel su mayam subscribe to view loina na aigi channel so to biro 100k yaunabu yam kana hona jari hatare do thawak su christian banakse atang ju uithajarure hagalaga asi February gi aro misida bye bye hatare bye bye na meaning si February gi adugi ngatang mayam gi enjoy domina se aduna live tang ngatang laksabani tha sigi aroi ba hatare ana mamang February thagi ngasi torisiga anirak subane ina live tawjabase mamang da amaga tawjagre anduna mayam sum hangbiningba question hangbiro kana no hoji lakpiriba online da yengbiriba live streaming yengbiriba singto yam kuinabdi tawgumse live se do mayam gi hangningba lerga sum hangbiro aduga bakre mathen sarge tayai sarem ai kento tore kangsoi chajare kangsoi duga aina topic khara han mamangi live ta topic mayamna khanbiragu topic su mathang thamjarani haramado amuk ngamgidaba thawuk chikang chille hanakse okay ke Direl Singh hi okay hi Diren welcome back to my channel Romeo Singh yum se kadai dagino Romeo ai hirok dagine okay aigi live ti mayam gi comment pajabana aigi ithongne aduga pakhum bijaba hangbiraku hang pakhum bijaba khang makai khangdabana khangdre masina aigi live ki oiba kenone live thabasigi isagi nuwajaba haitare masimak kanagumba singnati live chi tharaga comment padi comment kem pabiti havena singmu kyam yawe adu everyone lengsin biro yam theng na live tawbasisu mayamna yam masing yamna thokpiragadi sum nam toina tawdini thengmati sum khara nangane hatare ko okay Yaikhom ton Rasifol lakhi aigido lakhi haira lanki haira ado siki keno to Yaikhom ton gise to habiro like khana biro ya aduga subscribe to video yaurga so aduk subscribe to biro 100k yaurka na di ai give away ma yam chawna tawjabni yam chawna tawjagen khanjire hatare comment
ꯗꯒꯤ ꯂꯧꯈꯠꯆꯔꯒ ꯂꯣꯇꯔꯤꯒ ꯇꯧꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯃꯇꯝꯗꯨꯒꯤ ꯂꯥꯛꯆꯅꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯧꯖꯤꯛꯇꯤ ꯌꯧꯒꯗꯕ ꯑꯗꯨꯅ ꯌꯧꯔꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯖꯅꯕꯒꯤ ꯁꯨꯝ ꯁꯤꯟꯖꯔꯛꯀꯦ ꯑꯩꯅ ꯇꯣꯄꯤꯛ ꯑꯝꯇ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯁꯨꯝ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯑꯈꯪꯕ ꯃꯈꯩꯗꯤ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯁꯤ ꯑꯩꯈꯣꯏꯁꯤ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯀꯣ ꯍꯥꯏꯗꯤ ꯇꯥꯟꯅꯕ ꯌꯥꯕ ꯅꯩꯅꯃꯤꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯅꯩꯅꯔꯕ ꯃꯇꯝꯗ ꯆꯠꯃꯤꯟꯅꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜꯗꯨ ꯃꯌꯥꯝꯅꯁꯨ ꯎꯕ ꯐꯪꯗꯣꯔꯤꯕꯅꯤ ꯔꯣꯃꯤꯌꯣꯁꯤꯡ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯕ ꯑꯗꯨꯅ ꯍꯪꯂꯛꯄꯅꯤ ꯑꯩꯁꯨ ꯋꯥꯡꯖꯤꯡ ꯇꯦꯛꯆꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯍꯧꯖꯤꯛ ꯖꯣꯏꯄꯨꯔ ꯔꯥꯖꯁꯊꯥꯟꯗ ꯂꯩ ꯔꯣꯃꯤꯌꯣꯁꯤꯡ ꯎꯔꯝꯃꯗꯧꯕ ꯃꯥꯜꯂꯦ ꯇꯦꯛꯆꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯥꯃꯦ ꯑꯩꯈꯣꯏ ꯑꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯣꯖꯥ ꯔꯥꯃꯦ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯂꯩꯕꯗꯣ ꯑꯍꯟꯗꯣ ꯀꯀꯥ ꯍꯟꯗꯛꯁꯦ ꯗꯥꯎ ꯌꯥꯗꯦ ꯙꯤꯔꯦꯟ ꯗꯥꯎ ꯌꯥꯗ꯭ꯔꯤꯗꯣ ꯌꯥꯔꯛꯀꯅꯤ ꯊꯥꯁꯤꯗ ꯑꯣꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯔꯅꯤꯃꯥꯁꯨ ꯂꯥꯛꯈꯤꯅꯤ ꯏꯕꯣꯆꯧꯕ ꯍꯥꯎꯕꯤꯖꯝ ꯔꯥꯁꯤꯐꯣꯟꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯇꯨꯂꯥꯗꯣ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯔꯥꯁꯤꯐꯣꯜ ꯑꯩ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕꯁꯤꯡꯗꯨꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯕ꯭ꯂꯣꯛꯇꯨꯗ ꯆꯍꯤꯒꯤ ꯔꯥꯁꯤꯐꯣꯜ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯣ ꯁꯨꯝ ꯊꯣꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯄꯤ ꯀꯦ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯑꯗꯨꯅ ꯑꯩꯅ ꯊꯥꯒꯠꯈꯤꯕꯗꯨꯗꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯥꯏꯅ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯝꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯖꯔꯒ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯑꯩ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯁꯨꯝ ꯌꯦꯡꯕ ꯌꯥꯕ ꯄꯣꯠꯅꯤꯅ ꯑꯝꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯏꯕꯣꯆꯧꯕ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯣꯀꯦ ꯔꯣꯃꯤꯌꯣꯁꯤꯡ ꯃꯍꯥꯛ ꯑꯩꯒꯤ ꯏꯌꯥꯝꯕꯅꯦ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯤꯗꯣ ꯑꯩꯒꯤꯅꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯎꯅꯔꯝꯕꯁꯨ ꯌꯥꯏ ꯑꯩꯁꯨ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯑꯦ ꯃꯣꯏꯗ ꯑꯣꯖꯥ ꯔꯥꯃꯦ ꯑꯩꯈꯣꯏꯗ ꯏꯕꯣꯆꯧꯕ ꯍꯧꯕꯤꯖꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯌꯦꯡꯖꯔꯒꯦ ꯀꯀꯥ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯕꯣꯆꯧꯕꯅ ꯐꯖꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯉ ꯐꯥꯎꯕꯗ ꯃꯌꯥꯝ ꯂꯩꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯂꯩꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯂꯥꯏꯐ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯗꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯒ ꯂꯩꯕꯤꯔꯝꯕ ꯊꯦꯡꯅꯕ ꯑꯊꯦꯡꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕꯗꯤ ꯄꯨꯡ 10ꯒꯤ ꯃꯇꯨꯡꯅꯦ ꯁꯤꯗ ꯃꯌꯥꯝꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯀꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯥꯏꯖꯔꯤ ꯀꯃꯦꯟ ꯉꯥꯏꯖꯔꯤ ꯋꯥꯍꯪ ꯉꯥꯏꯖꯔꯤ ꯀꯃꯣꯟ एवरीवन ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯑꯅꯤ ꯊꯣꯛꯄꯤꯒꯤ ꯆꯠꯅꯕꯤ ꯌꯥꯝ ꯂꯩ ꯑꯅꯤ ꯊꯣꯛꯄꯤꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯁꯤꯅ ꯆꯥꯎꯈꯠꯄ ꯈꯔ ꯌꯥꯗꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯤ ꯊꯣꯛꯄꯒꯤ ꯆꯠꯅꯕꯤ ꯁꯨꯝ ꯂꯩ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯅ ꯂꯥꯛꯄ ꯃꯥꯜꯂꯦ ꯌꯦꯡꯕꯤꯌꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯤ ꯊꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯝ ꯂꯩꯕꯅꯦ ꯑꯣꯀꯦ ꯀꯃꯦꯟ ꯊꯥꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯅꯤ ꯊꯣꯛꯄꯤꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯙꯔꯃꯗꯕꯨ ꯑꯣꯏꯒꯦꯔꯥ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯗ ꯌꯥꯝ ꯐꯖꯅ ꯆꯠꯃꯤꯟꯅꯔꯝꯕ ꯊꯕꯛ ꯑꯃꯗ ꯑꯅꯤ ꯊꯣꯛꯑꯒ ꯍꯦꯛ ꯇꯧꯈꯥꯏ ꯇꯧꯅꯈꯤꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯙꯔꯃꯗ ꯑꯣꯏꯔꯁꯨ ꯑꯅꯤ ꯊꯣꯛꯏ ꯑꯗꯒꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯌꯦꯡꯕ ꯈꯨꯗꯤꯡꯃꯛꯇ ꯑꯌꯥꯝꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯖꯦꯠꯂꯤꯟ ꯁꯥꯏꯔꯦꯝ ꯀꯣ ꯀꯀꯥ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯦꯛ ꯂꯧꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯅ ꯂꯩꯇꯕ꯭ꯔꯥ ꯃꯁꯤ ꯂꯩꯀꯣ ꯂꯩꯕꯅꯦ ꯃꯌꯥꯝꯅ ꯊꯧ ꯁꯥꯟꯅꯗꯕꯒꯤꯅꯦ ꯂꯩꯕꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯦ ꯌꯦꯛ ꯊꯣꯛꯅꯕꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯔꯤꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯃꯆꯥ ꯃꯁꯨꯗ ꯂꯣꯏ ꯂꯩꯕꯅꯦ ꯔꯣꯃꯤꯌꯣꯁꯤꯡ ꯌꯨꯝ ꯆꯞ ꯆꯥꯕꯁꯦ ꯀꯔꯝꯕ ꯁꯥꯏꯠ ꯑꯣꯏꯔꯕꯅꯣ ꯑꯩꯒꯤ ꯌꯨꯝ ꯆꯥꯕꯗꯤ ꯍꯩꯔꯣꯛꯀꯤ ꯒꯦꯠ ꯂꯩꯕꯗꯣ ꯔꯣꯃꯤꯌꯣ ꯍꯩꯔꯣꯛꯀꯤ ꯒꯦꯠ ꯂꯩꯕꯗꯣ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔ ꯊꯥꯕ ꯒꯦꯠ ꯂꯩꯗꯅ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯂꯩꯔꯦ ꯑꯗꯣꯝ ꯁꯥꯏꯠꯇꯅꯦ
ꯒꯦꯠ ꯂꯣꯝꯒꯤ ꯁꯥꯏꯗꯇ ꯍꯥꯏꯇꯥꯔꯦ ꯏꯕꯣꯆꯧ ꯕꯥꯎꯕꯤꯖꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯗꯥꯎ ꯑꯍꯨꯝꯂꯛ ꯄꯤ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯗꯥꯎ ꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯂꯩ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛꯇꯤ ꯁꯨꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯥꯏꯕꯛ ꯄꯥꯜꯂꯤꯁꯦ ꯂꯥꯏꯕꯛ ꯌꯥꯎꯔꯤꯁꯤꯀꯣ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯁꯤꯗ ꯏꯠ ꯃꯦ ꯕꯤ ꯑꯍꯨꯝꯂꯛ ꯑꯣꯏꯕ ꯌꯥꯏ ꯑꯅꯤꯔꯛ ꯑꯣꯏꯕ ꯌꯥꯏ ꯑꯃꯨꯛꯈꯛ ꯑꯣꯏꯕ ꯌꯥꯏ ꯑꯩ ꯆꯥꯡꯆꯠꯇ ꯑꯍꯨꯝꯂꯛꯇꯤ ꯁꯨꯝ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯂꯩꯕ ꯃꯗꯨꯁꯨ ꯑꯐꯕꯗ ꯑꯐꯕ ꯑꯃꯗꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯒꯅꯤ ꯊꯦꯡꯕ ꯌꯥꯏ ꯑꯣꯔ ꯉꯟꯕ ꯌꯥꯏ ꯁꯨꯝꯅ ꯂꯩꯕꯅꯤ ꯁꯨꯝ ओके राजकुमार रुपेश मितई मेसेज कखरे के धीरेन सिंह कका कसारदा लाकदब लेब्रा लेरगदी हाइबिरओ ओके आई कसार से इसने आई सब्सक्राइबर सिंह लापियो हान लेबने दुबो हनकी कोरोना लेखिबगी चथोक चसिन यादबा अदुबो मतम इकुई कुइदना इसुम लाकनब होनजगे मयामना कसार गी लेबिरिबो मितई सिंगना आइबु नुक्सिबिबा अमसुंग ꯑꯩꯁꯨ ꯂꯥꯛꯑꯒ ꯃꯐꯝꯗꯨꯗ ꯕ꯭ꯂꯣꯛꯀ ꯅꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯂꯩꯕꯤꯔꯤꯕ ꯃꯤꯇꯩꯁꯤꯡꯁꯤꯅ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯁꯤꯡꯗꯣ ꯁꯨꯝ ꯑꯩꯅꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯁꯨ ꯅꯣꯡꯃꯗ ꯁꯣꯏꯅ ꯂꯥꯛꯀꯦꯅ ꯈꯟꯖꯔꯤꯅꯤ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯅ ꯈꯟꯈꯤꯕꯁꯤ ꯁꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦꯀꯣ ꯈꯨꯃꯟꯖꯥꯏ ꯐꯔꯦ ꯑꯣꯀꯦ ꯔꯨꯄꯦꯁ ꯁꯤꯡ ꯔꯨꯄꯦꯁ ꯃꯤꯇꯩ ओके दिनेश कुमार मरांगथेम नुंगारिबो कका ओके चित्रा गेम कादौरे चित्रा कादे ब्रो नंग वांजिंग देरो चित्रा आयो हिरोक्तगिने वांजिंग के थांगदरे दिनेश कुमार मरांगथेम नुंगारिबो कका नुंगाइजरी दिनेश रवि थोक्चो मैते हाय कका ओके हाय रवि वेलकम बैक टू माय चैनल ऑल ऑफ यू एम नुंगाइजे ओके माइगासी लंखले ngakhtang tumtharubagine ma'am okay aduna I'm watching your comment yes Citra yumkhaibang hairokki ising thingbido amuktang koiruse mayam lakpiyo koiruse ising thingbi ꯑꯩꯈꯣꯏꯁꯨ ꯍꯩꯔꯣꯛꯇ ꯂꯩ ꯍꯥꯏꯖꯕꯅꯤ ꯌꯥꯝ ꯇꯣꯏꯅ ꯆꯠꯇꯦ ꯑꯃꯨꯛ ꯑꯅꯤꯔꯛꯄꯨꯗꯤ ꯆꯠꯂꯨꯔꯦ ओके रवि थोक्सो मैतई करी इंसान चाबीरगे कका आई कांसोय चाजरे रवि रोमियो सिंह सही 95 चंगलक्पा से अफबा ओइब्रा नत्रगना दाव यादबा मतम ओइब्रा अमुक्तंग हाइबिरो ओके याम नुवाइजे ngasi रोमियो ने निंगसिंग बिरकपसे आई सुमना थमजगे सी मतंगसे कमल्ली ओइना चतनबा मसिको सही नॉट ओनली 95 ककी नते मयाई ओइना कमन में याबा मसुंग हाइब याबा खरा लई मसे आई थमजरकेको सही अंगांग ओइरिङैदि हाइजब तारे दाव याम यादबा नत्रगना अना एक याम लैगनबा नुंगाइबा ngamdaba हाइबसिंगसे सही 90 फाउबसिदा अदुमना लैखिबा तारगदी आफ्टर सही 90 की मतुंगददी महक नुंगाइनी हाइदना असुमना पी यामना नुंगाइखिबा और यामना नुंगाइदबा अदुदी इट्समागी लाइबकी मखा पोले सुमना थमजनिगे देन अमना सही 90 फाउबसिदा याम नुंगाइरखिबसिंगसे सही 90 की मतुंगददी अवाब खरा थेंगननी हाइतारे सही 90 फाउद नुंगाइखिबदो अदु योनु मा नुंगाइबा ngamoi हाइबसे लाइगुरुसिंगना अहलमनसिंगना सुमना हाइबिरम खरा लै मसिगी मतंगसु ब्लॉग सेमगेना खंजरमने दो हुजि असुम काउ लेबने दो हौजि याम नुंगाइजे रोमियो नुजि हाइबिरकपसिदा आई सही 95 के थमजरोगे सही 90 सिदा मयामना सही 90 की दशा लंगफम का हाइनरिसे 90 सिददी अदुमक लेगिनी करिगिनो हाइ मतन मसिगी दशा लंगफम जते केमते नते पोलकपदगिना पोलक सी एखोगी आइना हौजि कंपनी एम यावजरिबा फाइटो लाइफ की कोई हिदाक स्टेम सेल की हिदाक पिजबसिदसो मसिगी मतंगसु सुम खरा मैंने याम मरी लेने हाइतारे सुम आइना कंपनी ओजरसु फाइटो लाइफ यावजरिसि सुम आइना नैनजरिबा मामांगी अहलमनसिंगी केनो सिंगी सुम कंपेयर तो मतम याम चानाबा याम लैबा हाइतारे सही 90 की दशा लंगफम हाइबसिं एखोई पोलकपदिना सही 90 साइ फाउसिदा सॉरी अहनमन पोलकपदिना सही 20 फाउसिदा लैबा अंगांसिंगसिदा मखोइगी केनो सिंगसे एखोइगी सेल सिंगसे याम कंखतकने हाइतारे
ꯑꯗ ꯍꯦꯛ ꯁꯣꯛꯑꯒꯁꯨ ꯑꯉꯥꯡꯁꯤꯡ ꯁꯣꯛꯑꯁꯨ ꯌꯥꯝ ꯊꯨꯅ ꯑꯣꯏꯁꯤꯟꯕ ꯌꯥꯝ ꯊꯨꯅ ꯐꯈꯤꯕ ꯑꯣꯏꯕꯅꯦ ꯃꯣꯏ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯜꯁꯦ ꯌꯥꯝ ꯐꯒꯠꯄꯒꯤꯅꯦꯕ ꯑꯗꯨ ꯆꯍꯤ 10ꯗꯒꯤꯅ ꯆꯍꯤ 90 ꯐꯥꯎꯕꯁꯤꯗꯗꯤ ꯁꯦꯜꯁꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯁꯦꯜ ꯁꯤꯊꯔꯛꯄ ꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯆꯍꯤ 90ꯁꯤꯗ ꯈꯪꯍꯧ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯍꯦꯛ ꯆꯍꯤ 90ꯒꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯦꯜ ꯐꯒꯠꯍꯟꯅ ꯂꯩꯕꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯁꯨꯝ ꯈꯔ ꯂꯩꯕꯅꯦ ꯁꯤꯅ ꯁꯥꯏꯠ ꯑꯃꯗ ꯑꯣꯏꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯍꯤ 90ꯒꯤ ꯗꯁꯥꯒ ꯍꯥꯏꯅꯔꯤꯁꯦ 90ꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯒꯁꯨ ꯋꯥꯅ ꯂꯥꯛꯑꯁꯨ ꯗꯁꯥꯗꯤ ꯑꯃꯨꯛꯇꯪ ꯇꯥꯒꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯁꯨꯝ ꯇꯣꯏꯒꯟꯕ ꯁꯤꯒꯨꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ 90 ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯆꯍꯤ 95ꯒꯤ ꯍꯥꯏꯕꯤꯔꯛꯄꯁꯤꯗ ꯈꯤꯇꯪ ꯑꯩꯅ ꯀꯣꯏꯔꯞꯅ ꯍꯥꯏꯖꯔꯤꯁꯦ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯒꯦ ꯈꯟꯖꯔꯝꯕꯗꯣ ꯍꯧꯖꯤꯛ ꯁꯨꯝ ꯊꯝꯖꯔꯒꯦ ꯇꯧꯕꯅꯦ ꯃꯃꯥꯡꯗ ꯆꯍꯤ 90 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯕꯤꯔꯛꯈꯤꯕ ꯑꯣꯏꯔꯒꯗꯤ 90ꯒꯤ ꯃꯇꯨꯡꯁꯤꯗ ꯑꯋꯥꯕ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯀꯅꯤ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯄ ꯄꯤꯛꯅ ꯂꯥꯛꯄꯗꯨꯗꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯩꯗ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯌꯦꯡꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯈꯨꯕꯥꯛꯇ ꯑꯣꯀꯦ ꯔꯣꯃꯤꯌꯣ ꯑꯩ ꯈꯤꯇꯪ ꯀꯣꯏꯔꯞꯅ ꯍꯥꯏꯖꯕꯅꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁ꯭ꯅꯦꯛ ꯚꯤꯗꯤꯑꯣ ꯑꯣꯀꯦ ꯍꯥꯏ ꯁ꯭ꯅꯦꯛ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯜꯂꯦ ꯁ꯭ꯅꯦꯛꯁꯦ ꯑꯩꯁꯨ ꯈꯤꯇꯪꯗꯤ ꯄꯥꯏꯖꯕꯅꯦ ꯑꯗꯨ ꯇꯣꯏꯅ ꯄꯥꯏꯕ ꯅꯪꯖꯗꯦ ꯂꯥꯏꯀꯤ ꯂꯩꯈꯤꯗꯕꯗꯤ ꯁ꯭ꯅꯦꯛꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯃꯥ ꯃꯣꯏꯔꯥꯡꯊꯦꯝ ꯗꯗꯥ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒ ꯄꯛꯅꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯃꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯁꯤꯗ ꯁꯇꯔꯗꯦꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯕ ꯁꯟꯗꯦꯅ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯐꯩ ꯄꯛꯅꯩ ꯁꯨꯝꯅ ꯊꯝꯒꯦ ꯑꯣꯀꯦ ꯁ꯭ꯅꯦꯛ ꯚꯤꯗꯤꯑꯣ ꯌꯦꯠꯇ ꯈꯨꯌꯥꯏꯗꯒꯤ ꯀꯥꯟꯕꯁꯤ ꯀꯩ ꯍꯥꯏꯅꯣ ꯈꯨꯌꯥꯏꯗꯒꯤ ꯀꯥꯟꯕꯁꯤ ꯀꯩ ꯌꯦꯛꯅꯣ ꯌꯦꯛꯇ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯈꯨꯌꯥꯏꯗꯒꯤ ꯀꯥꯟꯕꯁꯤ ꯁ꯭ꯅꯦꯛ ꯚꯤꯗꯤꯑꯣꯒꯤ ꯀꯣꯏꯁꯟꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯂꯧꯁꯤꯟꯕ ꯈꯤꯇꯪ ꯋꯥꯔꯦ ꯑꯩꯉꯣꯟꯗ ꯑꯕꯤꯛ ꯀꯕꯤꯇꯥ ꯁꯄꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯥꯃꯣ ꯑꯣꯀꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯕꯤꯛ ꯀꯕꯤꯇꯥ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯟ ꯑꯃ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯞꯇ ꯄꯥꯛꯅꯗꯤ ꯊꯦꯡꯅꯗꯕꯅꯦ ꯑꯗꯨꯒ ꯑꯕꯤꯛ ꯀꯕꯤꯇꯥ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯃꯛꯇ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯟ ꯑꯃꯈꯛꯅꯤ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯤꯅꯦꯁ ꯀꯨꯃꯥꯔ ꯃꯣꯏꯔꯥꯡꯊꯦꯝ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯛꯀꯗꯣꯔꯦꯀꯣ ꯀꯀꯥ ꯑꯣꯀꯦ ꯍꯣꯏ ꯌꯧꯔꯛꯀꯗꯣꯔꯦ ꯃꯌꯥꯝꯒꯤ ꯃꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯂꯃꯟ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯣꯟꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯟꯁꯤꯟꯖꯔꯦ ꯑꯣꯀꯦ ꯀꯣꯟꯖꯦꯡꯕꯝ ꯆꯤꯡꯂꯦꯟ ꯑꯕꯤꯛ ꯀꯕꯤꯇꯥ ꯃꯆꯟ ꯏꯁꯩ ꯂꯣꯏꯔꯕꯣ ꯑꯣꯀꯦ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯈꯣꯏꯅꯤ ꯈꯨꯝꯅꯖꯔꯣ ꯑꯩ ꯁꯨꯝ ꯄꯥꯊꯣꯛꯄꯤꯔꯛꯀꯦ ꯏꯔꯦꯡꯕꯝ ꯕꯤꯖꯦꯟ ꯁꯤꯡ ꯀꯥ ꯅꯨꯄꯥꯅ ꯃꯟꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯍꯥꯏꯕꯀꯣ ꯆꯥꯅꯩ ꯑꯣꯀꯦ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦꯅꯦ ꯀꯃꯦꯟ ꯆꯤꯇ꯭ꯔꯥ ꯌꯨꯝꯈꯥꯏꯕꯝ ꯍꯩꯔꯣꯛꯀꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯐꯥꯏꯕꯣꯛꯇꯣ ꯑꯃꯠꯇꯗꯤ ꯆꯣꯡꯊꯅꯤꯡꯉꯦ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯆꯤꯇ꯭ꯔꯥꯁꯤ ꯌꯨꯝ ꯀꯗꯥꯏꯗꯒꯤꯅꯣ ꯅꯛꯄꯣꯔꯗꯤ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯊꯥꯕꯜꯗꯤ ꯉꯔꯥꯡꯗꯒꯤ ꯍꯧꯔꯦ ꯉꯁꯤꯁꯨ ꯆꯣꯡꯉꯦ ꯍꯩꯔꯣꯛꯇꯤ ꯂꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯊꯥꯕꯜ ꯇꯝꯃꯤꯅꯦ ꯍꯟꯗꯛꯀꯤ ꯉꯔꯥꯡꯁꯨ ꯆꯣꯡꯉꯦ ꯉꯁꯤꯁꯨ ꯆꯣꯡꯉꯦ ꯉꯔꯥꯡ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯊꯥꯒꯠꯂꯛꯄꯗꯣ ꯑꯊꯦꯡꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯔꯒ ꯎꯐꯨꯜ ꯃꯔꯛꯇꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯔꯒ ꯑꯗꯨ ꯊꯥꯕꯜꯁꯦ ꯃꯈꯜ ꯌꯥꯝ ꯇꯧꯔꯛꯀꯗꯧ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯍꯩꯔꯣꯛꯇ ꯊꯥꯕꯜ ꯑꯝꯇ ꯆꯣꯡꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥ ꯂꯥꯛꯈꯤꯕꯅ ꯍꯥꯟꯅꯅ ꯍꯩꯔꯣꯛꯇꯗꯤ ꯊꯥꯕꯜ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯆꯣꯡꯕꯅ ꯑꯌꯥꯝꯕꯅꯦꯕ ꯑꯗꯨꯅ ꯌꯥꯎꯁꯪ ꯍꯦꯛ ꯂꯣꯏꯕꯒ ꯀꯣꯔꯣꯅꯥ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯆꯣꯡꯍꯧꯗꯕ ꯐꯨꯒꯠꯂꯒ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯈꯔ ꯅꯩꯈꯥꯏꯔꯛꯑꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯊꯥꯕꯜ ꯐꯥꯏꯕꯣꯛꯇ ꯅꯠꯇꯦ ꯊꯥꯕꯜ ꯐꯥꯏꯕꯣꯛꯀꯨꯝꯕ ꯑꯅꯤꯒꯨꯝꯕ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯂꯥꯛꯄꯤꯌꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯣꯀꯦ ꯔꯣꯃꯤꯌꯣ ꯁꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯔꯣꯃꯤꯌꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯉꯟꯅ ꯃꯪ ꯐꯕꯤꯔꯣ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯪ ꯐꯖꯔꯒꯦ ꯁ꯭ꯅꯦꯛ ꯚꯤꯗꯤꯑꯣ ꯑꯣꯀꯦ ꯁꯤꯃꯥ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯄꯤꯅ ꯁꯇꯔꯗꯦꯅꯤ ꯅꯨꯄꯥꯅ ꯁꯟꯗꯦꯅꯤ ꯑꯗꯨꯗꯤ ꯄꯛꯅꯗꯕ꯭ꯔꯥ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯅꯨꯄꯥꯅ ꯑꯗꯨꯗꯤ ꯈꯤꯇꯪ ꯄꯛꯅꯕ ꯋꯥꯠꯂꯦ ꯔꯥꯁꯤ ꯄꯛꯅꯔꯗꯤ ꯑꯃꯨꯛ ꯐꯒꯅꯤ ꯑꯗꯨꯅ ꯑꯣꯀꯦ ꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯋꯥꯈꯜ ꯊꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤ ꯁꯤꯡꯒꯖꯤꯠꯅꯁꯨ ꯍꯥꯏꯕꯤꯔꯛꯂꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯗꯦꯅꯤꯁ GS290 ꯀꯔꯤ ꯃꯤꯡꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ
Wednesday pokpay khara haibirao. Wednesday pokpay yam fay. RAI Imphal. Yambase Hirok kadai jagadagino ay Hirok part 2 Maning Laikai near Hirok High School or side amaramda namok welcome to Hirok Gate haitare. Anisida anisig yam nakna lere hek Hirok hek horokpadagi oire haitare. Romeo Singh snake video na hanglibado yekta khwaidagi kanba yeksi karambano haina haibo okay khwaidi kanba ko yekta khwai kanba haiba ma leite yekta khwaidi kanbadi yek thoknabaduni yek amagi manungda yumnak sagi yauri manabasingduni yek thoknaba haise khwaidi kanbase adune aduga yek mayamsidagi khwaidi chawbadi mangangni haiduna leiko sumna thamjage yekta khwaidagi kanbasi kay yekno hangba okay adudi aina haijasi ya hujik Romeo no habirakkuduga pau faunarena khanjarame tang gap lejaramadu ko oro bibi ade copy funny videos thoiba pukhau ming phajaida thoiba thoi pukhau dagi male adu ming jidi copy funny videos thoiba pukhau YouTube ki channel amgi maming orangdo male to channel maming ji jam sangman gere copy jo ani sui bro Thursday ga Friday ga sana bro Thursday ga nupa gi karam no nupi karam na biro nupi na Friday nupa na Thursday oragadi paknai okay then sima marang them rasi fall di singha ngaktani dada oh rasi manaba yam fai yamna phoboi rasi dadi manaba fai numitadi manaba fatte imamang yam thamjabane sumna no thobo wai thangdo su ude aduna amu tingkat ke ko Mary Thauda message kakpikre then Dennis DS290 character KK character awa nungaigi asimasu Dennis ay yum poku numit ki magun sing adigi poku numit ki matung ina isada dark leganba sambru leganba adagi sing numit poku na kari dawi habsu ay loina yumbalo namjing na thamjakrabane amutang yengbiragade am nungaijani okay then Sunday pokuse kedoge Sunday pokuse chamane ning mukra thungande adung haigi Wednesday ra adu Friday ra karam manum yo Thursday or man adu di phagimne sam copy funny thoiba pukhaw tamo Thursday ga Friday ga sana bro kara okay abe kavita safang yore ibung singlen isai loidri ai tamogi live laktaba kuirena lakpani okay thank you so much okay abi kavita lakpa yam nungai tamo Thursday ga Friday ga okay ai hijack resima then konjengbom singlen abe kavita masan ke kavita no yumsi kadai dagi no aduga isai tawrisna kadai dano pau su mayek seng dai ainasu khangninge phawjarage sima murang them thank you dada fai haibirakpagi okay kon thaujam haidai mane kon thaujam kaka khuyai matonda sambru thungbase kai kai ge amuktang haibiro su kai ba leite fai khut yam chummane thangjaga numaijinga sanabra thangjaga numaijinga sanabra nupa thangja nupi numaijing already sanai risang ning thaujam risang ai sadram la ena risang kugi satre risang chim la e yam nungsi risang kamai tori saraina kobire ai jo hawen kumage okay Mary Thogdam okay nupina Saturday nupana Monday nupina Sunday nupana Monday adu kitang pakna wale adu rasi pakna rade Dennis kise English da Eris oiba mitai rasida karkat oiba kamai tawbiya no
कर्कट और सूम फनी फरोई है वाले मतंग मतंग मखा पोले राशि फूलसीदी को सनातोंबी इरोम कका येक से याम फत्तब ओइगद्रा येक थोकनरदि फत्ते थोकनद्रदि फै ओकेंद्रो खेत्रिमयम तमो अमता हाबिरो ओकेंद्रोगी वांगसी करिनो अमतगा हाबिरो धीरेन सिंह सही कुंतरेत से मऊ थीब यादवरा कका मऊ थीब यादवरा है सही कुंतरेत से मऊ थी नुपी थीब है बोरमदो माले कसु कायब लेते कसु कायब लेते अदुगा कंगुजम रणबीर सिंह इयाम्बा नुपीना निथौकाबा नुपाना लेवाकोकपा करी अकायब लेके अमुक्ता हाइबिरो सिसो राशि पकनद्रगदि फत्ते राशि पकनरदि फै ओकेंद्रो खेत्रिमेम थांग जपोकपा मी सिंगसे कई तौगनगे थांग जपोकपा मी सिंगसे मसिंखा खरा खागल्ली अदुना तौगेन खनब थबकसि तौदब यादे फंगदब यादे न खरा खनगले करम्बा येंगदोइनो खंगदब्रा कका करकत्ता सुम येंगबियो करकत्ता अबे कविता सपम तमो आई खोंजोम सिंगथामदैने इसई हाइसे डायमंड की लाइव नि ओके 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 डायमंड की लाइव और यूट्यूब तो येंगबो रमनी मादी मादी रेडियो की नी को यूट्यूब तो खरा लाइव थाबनी ना ओके देन ऋषिकांत तोंब्रम कर्कट राशिगा मिथुन राशिगा युम्बान मिनबा पकनब्रो राशि की पकनबसी आई नम थाजखिबने को अदो आई लोइनमक बाहा तौजद्रे अदम अमतंग येंगबिरो करिगुम्बा डाउट लेरगदी आइगे नंबर तो सुम लाकपिरो है तारे को आइगे नंबर तो लाकपिरो अदुगा आई विल हेल्प यू आई मतेंग पांगजगे करिनो यावनी सिब्रो मैं मिनिम ते को नेट हांगाबो kan YouTube deh. Kan inbox yang ini. Jadi. Ini. Di mana kan dia yang jadi ko. Kayaknya saya subscribe dorong dia juga itu tuh. Wah, ayo like nanti nih. Subscribe tuh. Saya silakan. Oke, ai message matang pajarage. Risikan tongbrong ki karkar rasi ga metun oke sim pajare risang nituyom sar nungai bro nungai jari singajit ki message ka kipsem nungai jate singajit message am ka thabiro comment am ka thabiro singajit ki comment sine pap nungai jari de risang nituyom sar nungai ri oke sar de nungai bro nungai jari citra yum khaibam sekta dagine ai herokta sahi ama football club amada yorome lamfa oke lamfa khange lamphana ama leibdo khangbibra khange ekoi angang singsu yam yawbne lamphado ogo oke nauksa sing kaka kumbarasi nupa nupi min sanabro habiro kumbaras rasi ki
को मखꯩꯁꯤꯡꯁꯦ ꯑꯩꯒꯤ WhatsApp ꯇ ꯂꯥꯛꯄꯤꯔꯣ ꯂꯣꯏꯅ ꯃꯌꯥꯝ WhatsApp ꯇ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯒꯦ ꯁꯤ ꯄꯛꯅꯕ ꯄꯛꯅꯗꯕꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯍꯦꯛ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯐꯖꯅ ꯌꯦꯡꯉꯒ ꯍꯥꯏꯖꯒꯦ ꯑꯗꯨꯃꯗꯤ ꯑꯣꯀꯦꯟꯗ꯭ꯔꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯦꯇꯔꯗे ꯄꯣꯛꯄꯁꯦ ꯀꯔꯤ ꯇꯧꯒꯟꯒꯦ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯃꯔꯤꯡꯖꯦꯟ ꯈꯔ ꯈꯥꯕꯅꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯊ꯭ꯔꯁꯗꯦ ꯄꯣꯛꯄꯒꯤ ꯐꯠꯇꯕ ꯍꯥꯏꯕꯤꯔꯛꯑꯣ ꯐꯠꯇꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯊ꯭ꯔꯁꯗे ꯄꯣꯛꯄꯁꯤꯗꯤ ꯑꯗꯨꯒ ꯃꯥꯁꯤ ꯑꯐꯕꯅ ꯑꯌꯥꯝꯕ ꯂꯩ ꯀꯣ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯈꯔ ꯁꯨꯝ ꯇꯨꯡ ꯑꯣꯏꯅꯔ ꯆꯠꯃꯤꯟꯅꯅꯤ ꯍꯥꯏꯕꯅꯤ ꯑꯐꯕꯅ ꯁꯨꯝ ꯈꯔ ꯅꯝ ꯂꯩꯕꯅꯦ ꯊ꯭ꯔꯁꯗꯦꯁꯦ ꯑꯕꯤ ꯀꯕꯤꯇꯥ ꯁꯥꯄꯝ ꯇꯥꯃꯣ ꯅꯨꯄꯥꯒꯤꯅ ꯊꯥꯡꯖ ꯄꯣꯛꯏ ꯅꯨꯄꯤꯅ ꯏꯔꯥꯏ ꯄꯣꯛꯑꯦ ꯆꯥꯟꯅꯕ꯭ꯔꯣ ꯆꯥꯟꯅꯕ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨ ꯔꯥꯁꯤꯗ ꯆꯥꯟꯅꯔꯝꯃꯒꯗꯤ ꯌꯥꯝ ꯐꯅꯤꯀꯣ ꯔꯥꯁꯤꯗ ꯆꯥꯟꯅꯔꯝꯃꯒꯗꯤ ꯀꯀꯥ ꯅꯨꯄꯥ ꯈꯤꯇꯪ ꯂꯩꯊꯧ ꯅꯣꯏꯗꯣ ꯗꯦꯟ ꯑꯗꯒꯤ ꯅꯨꯄꯥꯒꯤ ꯌꯦꯠꯀꯤ ꯄꯤꯁꯨꯝꯗ ꯁꯝꯕ꯭ꯔꯨ ꯇꯨꯡꯕꯁꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯝꯕ꯭ꯔꯨꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯔꯕꯤ ꯊꯣꯛꯆꯣꯝ ꯃꯩꯇꯩ ꯑꯩ ꯏꯄꯤꯁꯣꯠ 10ꯒꯤ ꯃꯊꯛꯇ ꯑꯩ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯁꯝꯕ꯭ꯔꯨꯒꯤ ꯃꯇꯥꯡꯁꯤꯗ ꯍꯦꯛ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯗ ꯂꯩꯕ ꯁꯝꯕ꯭ꯔꯨꯁꯤꯡꯁꯤꯒꯤ ꯃꯈꯟ ꯐꯣꯠ ꯇꯥꯡꯀꯛ ꯅꯥꯏꯅ ꯂꯣꯏꯅ ꯊꯝꯖꯈꯤꯕꯅꯦ ꯑꯗꯨꯁꯨ ꯑꯝꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯀꯣ ꯗꯦꯟ ꯔꯤꯁꯥꯡ ꯅꯤꯡꯊꯧꯖꯝ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯑꯣꯀꯦꯟꯗ꯭ꯔꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯙꯅꯨ ꯔꯥꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯔꯥꯁꯤꯒꯤꯁꯤꯁꯨ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯔꯥꯁꯤꯒꯤ ꯃꯈꯩꯁꯤꯃꯗꯤ ꯀꯩꯅꯣꯗ ꯂꯣꯏ ꯂꯥꯛꯄꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ WhatsApp ꯇ ꯁꯅꯥꯇꯣꯝꯕꯤ ꯏꯔꯣꯝ ꯃꯦꯁꯦꯁ ꯀꯛꯄꯤꯈ꯭ꯔꯦ ꯗꯦꯅꯤꯁ W1 ꯏꯕꯤꯔꯦ ꯁ꯭ꯌꯥꯝꯕ ꯉꯥꯉꯣꯝ ꯀꯛꯄꯤꯈ꯭ꯔꯦ ꯔꯤꯅꯥ ꯋꯥꯏꯔꯣꯛꯄꯝ ꯁꯇꯔꯗꯦ ꯄꯣꯛꯄꯁꯦ ꯋꯥꯒꯜꯕ꯭ꯔꯥ ꯔꯥꯁꯤꯁꯨ ꯁꯤꯡꯍ ꯑꯣꯏꯕꯁꯦ ꯅꯨꯄꯤꯅ ꯀꯩꯗꯧꯕꯒꯦ ꯇꯥꯛꯄꯤꯌꯣ ꯋꯥꯒꯜꯂꯣꯏ ꯋꯥꯒꯟꯕ ꯂꯩꯇꯦ ꯅꯨꯄꯤꯅ ꯁꯤꯡꯍ ꯔꯥꯁꯤ ꯑꯣꯏꯔꯒ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯐꯔꯤꯕꯅꯤ ꯑꯈꯥꯡ ꯀꯟꯕ ꯑꯣꯏꯕꯅꯦ ꯁꯅꯥꯇꯣꯝꯕꯤ ꯏꯔꯣꯝ ꯀꯀꯥ ꯀꯩꯅꯣ ꯆꯨꯕ ꯑꯃꯗꯤ ꯈꯔ ꯆꯠꯊꯕ ꯆꯨꯕ ꯋꯥꯏꯗ ꯁꯝꯕ꯭ꯔꯨ ꯂꯩꯕꯁꯦ ꯀꯔꯤ ꯐꯣꯜ ꯂꯩꯕꯒꯦ ꯆꯨꯕꯥꯗ ꯍꯥꯏꯗꯧ ꯆꯨꯕꯥ ꯋꯥꯏꯗ ꯀꯣ ꯆꯨꯕꯥ ꯋꯥꯏꯗ ꯍꯥꯏꯕ ꯆꯨꯕꯥ ꯋꯥꯏꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦꯗꯀꯣ ꯃꯨꯖꯤꯕꯨꯔ ꯁꯩꯈ ꯊꯥꯡꯖ ꯄꯣꯛꯄꯁꯦ ꯀꯩ ꯇꯧꯒꯦ ꯊꯥꯡꯖ ꯄꯣꯛꯄ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯉꯁꯥꯏ ꯑꯩ ꯃꯃꯥꯡꯗꯁꯨ ꯊꯥꯡꯖ ꯄꯣꯛꯄꯅ ꯑꯌꯥꯝꯕ ꯍꯪꯕꯤꯔꯛꯑꯦ ꯉꯁꯤꯗꯤ ꯊꯥꯡꯖ ꯄꯣꯛꯄ ꯑꯐꯕ ꯑꯣꯏꯕꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯈꯥꯡ ꯈꯔ ꯀꯟꯕꯅꯤ ꯏꯌꯥꯝꯕ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯀꯔꯀꯠ ꯈꯨꯃꯟ ꯅꯨꯄꯤꯅ ꯃꯟꯗꯦ ꯃꯦꯁ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯦꯁ ꯃꯟꯗꯦ ꯑꯣꯀꯦ ꯅꯨꯃꯤꯠ ꯌꯥꯝ ꯄꯛꯅꯔꯦ ꯅꯨꯃꯤꯠ ꯌꯥꯝ ꯐꯔꯦ ꯔꯥꯁꯤꯁꯤꯃꯗꯤ ꯑꯩ ꯐꯖꯅ ꯌꯦꯡꯖꯔꯒ ꯃꯉꯥꯡ ꯈꯨꯃꯟ ꯌꯥꯝ ꯄꯛꯅꯔꯦ ꯐꯔꯦ ꯔꯥꯁꯤꯁꯨ ꯄꯛꯅꯕ ꯏꯃꯦꯖ ꯑꯃ ꯇꯥꯏ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯌꯦꯡꯒꯦ ꯁꯤꯡꯑꯁꯦ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯛꯅꯔꯦ ꯑꯗꯨ ꯌꯦꯛꯊꯣꯛꯅꯗ꯭ꯔꯦ ꯃꯦꯔꯤ ꯊꯧꯗꯥꯝꯁꯦ ꯅꯨꯄꯤꯒꯤꯅ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯅꯨꯄꯥꯒꯤꯅ ꯀꯩꯅꯣ ꯉꯥꯅꯦ ꯅꯨꯄꯤꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯅ ꯁꯟꯗꯦ ꯑꯗꯨꯒ ꯀꯣꯏꯁꯟꯁꯦ ꯈꯤꯇꯪ ꯇꯦꯟꯅ ꯍꯪꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯦ ꯑꯇꯩ ꯄꯥꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗꯀꯣ ꯁꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯅꯨꯄꯤꯒꯤꯅ ꯑꯩ ꯅꯨꯃꯤꯠꯇ ꯈꯛ ꯌꯦꯡꯖꯔꯒꯦ ꯁꯟꯗꯦ ꯃꯟꯗꯦ ꯅꯨꯃꯤꯠ ꯌꯥꯝ ꯄꯛꯅꯔꯦ ꯅꯨꯃꯤꯠ ꯄꯛꯅꯔꯝꯃꯤ ꯂꯣꯏ ꯄꯛꯅꯔꯅꯤ PK ꯆꯦꯅꯦꯜꯅ ꯌꯥꯏꯐꯔꯦ ꯁꯌꯥꯝꯕ ꯉꯥꯉꯣꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯣꯀꯦ ꯊꯣꯏꯕ ꯄꯨꯈꯥꯎ ꯇꯥꯃꯣ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯇꯥꯃꯣ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄ ꯐꯩ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄꯁꯤꯗꯤ ꯃꯇꯝ ꯂꯩꯕꯅꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯑꯐꯕ ꯃꯇꯝ ꯈꯔ ꯈꯥꯏꯗꯣꯛꯄꯅꯦ ꯂꯣꯏꯅꯃꯛ ꯐ꯭ꯔꯥꯏꯗꯦ ꯑꯁꯤꯗꯤ ꯂꯣꯏꯅꯃꯛꯀꯤꯅꯤꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯇ ꯄꯣꯛꯄꯁꯤꯗ ꯐꯕ ꯐꯠꯇꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯥꯒꯤ ꯄꯣꯛꯄ ꯄꯨꯡꯐꯝꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄ ꯑꯣꯏꯒꯦꯔꯥ ꯗꯦꯟ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯑꯣꯏꯒꯦꯔꯥ ꯌꯨꯝꯁꯀꯩꯁ ꯑꯣꯏꯒꯦꯔꯥ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯑꯦꯅꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯣꯛꯄꯁꯦ ꯃꯥꯒꯤ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯀꯔꯤꯗꯒꯤ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯗꯨꯗ ꯌꯦꯡꯒꯗꯕꯅꯦꯕ ꯑꯁꯦꯡꯕꯗꯤ ꯑꯗꯨꯅ ꯃꯁꯤꯗ ꯆꯞ ꯆꯥꯕ ꯐꯣꯜꯁꯦ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯗꯨꯗ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯁ ꯑꯊꯦꯡꯕꯅꯕꯨ ꯍꯦꯟꯅ ꯃꯌꯥꯝꯁꯦ ꯂꯥꯛꯄꯤꯈ꯭ꯔꯦ ꯌꯥꯝ ꯉꯟꯅ
tꯧꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯂꯥꯛꯑꯣꯏꯗ꯭ꯔꯥꯅ ꯉꯁꯤꯁꯦ ꯇꯧꯔꯨꯕꯅꯦ ꯀꯩꯅꯣꯁꯤ ꯂꯥꯏꯐꯁꯤ ꯃꯤ ꯑꯃꯅꯤ ꯈꯛ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦꯅ ꯑꯗꯨꯕꯨ ꯑꯩ ꯄꯥꯊꯖꯔꯛꯀꯦ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯄꯤꯁꯨꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯑꯣꯏ ꯊꯪꯕ ꯄꯤꯁꯨꯝꯗꯣ ꯑꯣꯏ ꯊꯪꯕ ꯑꯣꯏꯕ꯭ꯔꯥ ꯄꯤꯁꯨꯝꯗꯨꯒꯤ ꯃꯊꯛꯇ ꯑꯣꯏꯕ꯭ꯔꯥ ꯃꯈꯥꯗ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯈꯔ ꯂꯩꯕꯅꯦꯀꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯨꯁꯨ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯁꯝꯕ꯭ꯔꯨꯒꯤ ꯁꯦꯔꯤꯁ ꯌꯦꯡꯕꯤꯔꯣ ꯁꯨꯝ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯑꯗꯒꯤ ꯀꯣꯟꯖꯦꯡꯕꯝ ꯆꯤꯡꯂꯦꯟ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯐꯩ ꯄꯛꯅꯩ ꯑꯣꯀꯦꯟꯗ꯭ꯔꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯌꯥꯝꯕ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯁꯅꯥꯇꯣꯝꯕꯤ ꯏꯔꯣꯝ ꯀꯀꯥꯅ ꯑꯅꯤꯃꯛ ꯁꯝꯕ꯭ꯔꯨ ꯂꯩꯕꯗꯣ ꯀꯔꯤ ꯐꯣꯜ ꯂꯩꯕꯤꯒꯦ ꯑꯅꯤꯃꯛ ꯍꯥꯏꯁꯤ ꯀꯔꯝꯕꯅꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯕꯦ ꯀꯄꯤꯇꯥ ꯁꯥꯄꯝ ꯇꯥꯃꯣ ꯅꯨꯄꯥꯒꯤꯅ ꯊꯥꯡꯖ ꯄꯣꯛꯑꯦ ꯅꯨꯄꯤꯒꯤꯅ ꯏꯔꯥꯏ ꯅꯨꯄꯥꯒꯤꯅ ꯊꯥꯡꯖ ꯅꯨꯄꯤꯒꯤನ ꯏꯔꯥꯏ ꯆꯥꯟꯅꯕ꯭ꯔꯥ ꯑꯣꯀꯦ ꯃꯗꯨ ꯆꯥꯟꯅꯕ ꯈꯤꯇꯪ ꯋꯥꯠꯂꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯅ ꯏꯔꯥꯏ ꯅꯨꯄꯤꯅ ꯊꯥꯡꯖ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯆꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯥశꯤꯗ ꯄꯛꯅꯕ ꯑꯣꯏꯔꯝꯃꯒꯗꯤ ꯌꯥꯝ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤ ꯍꯌꯦꯡ ꯐꯥꯎꯒꯤꯀꯣ ꯑꯗꯨꯒ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯂꯨꯍꯣꯡꯉꯛꯄ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯑꯔꯦꯝꯕ ꯆꯥꯛ ꯆꯥꯕꯁꯦ ꯏꯌꯥꯝꯕꯒꯤ ꯃꯣꯠꯇ ꯈꯤꯇ ꯊꯝꯕꯤꯔꯛꯑꯣ ꯑꯣꯀꯦ ꯃꯁꯤ ꯑꯩꯅ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯒꯦꯅ ꯈꯟꯖꯔꯝꯕꯅꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯁꯦꯝꯈꯤꯕ ꯂꯩꯔꯕꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯅ ꯑꯃ ꯍꯥꯏꯔꯒꯁꯨ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ ꯇꯧꯕꯇꯕꯨ ꯍꯪꯉꯛꯏꯕ ꯋꯥꯍꯪꯁꯤ ꯈꯛꯀꯤ ꯑꯣꯏꯅ ꯑꯩ ꯈꯨꯝꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯛ ꯆꯥꯕꯁꯤꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯁꯤ ꯌꯥꯅꯤꯡꯕ ꯑꯣꯔ ꯌꯥꯅꯤꯡꯗꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯅꯝꯕꯔ 1 ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯀꯔꯤꯝꯇ ꯌꯥꯅꯤꯡꯗꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯌꯥꯅꯤꯡꯉꯦ ꯑꯅꯤꯁꯤꯗ ꯑꯩ ꯁꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯌꯦꯠꯅꯗꯣꯔꯤꯁꯨ ꯁꯤ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯑꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯇꯧꯔꯝꯗꯦ ꯍꯥꯏꯕꯅꯤ ꯔꯃꯥꯅꯤ ꯙꯔꯃ ꯂꯥꯛꯄꯗꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯅꯨꯄꯤꯁꯤ ꯍꯟꯊꯅ ꯊꯝꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯂꯩꯕꯗꯒꯤ ꯅꯨꯄꯤꯁꯤ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯊꯝꯒꯗꯕꯅꯦ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯒꯤ ꯑꯃ ꯇꯧꯕꯅꯦ ꯍꯥꯏꯗꯨꯅ ꯑꯩ ꯁꯨꯝꯅ ꯊꯝꯒꯦ ꯑꯗꯨꯅ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯇꯧꯗꯦ ꯍꯥꯏꯕ ꯇꯧꯗꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯀꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯗꯤꯁ ꯏꯁ ꯃꯥꯏ ꯑꯣꯄꯤꯅꯤꯌꯟ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯤ ꯍꯩꯖꯤꯡꯄꯣꯠ ꯄꯨꯕꯗꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕꯗꯤ ꯍꯧꯅ ꯂꯨꯍꯣꯡꯕ ꯂꯣꯏꯕ ꯐꯥꯎꯗ ꯂꯨꯍꯣꯡꯕ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯊꯤꯜꯂꯛꯑ ꯐꯥꯎꯗ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯁꯤꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯃꯊꯧ ꯇꯥꯕꯒꯤ ꯂꯝꯕꯤꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯇꯧꯕꯇꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯃꯌꯥꯝꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯅ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯤꯕꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯅꯔꯛꯈꯤ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯈꯨꯝꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯈꯨꯝꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯦ ꯆꯥꯡꯆꯠꯇ ꯂꯩꯔꯝꯕꯁꯤꯡꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅ ꯅꯩꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯁꯤꯅꯦ ꯔꯃꯥꯅꯤ ꯙꯔꯃ ꯂꯥꯛꯄꯗꯒꯤ ꯁꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯑꯁꯨꯝꯅ ꯆꯠꯅꯕꯤ ꯑꯃ ꯅꯨꯄꯤꯁꯦ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯊꯝꯒꯗꯕꯅꯦ ꯍꯥꯏꯕꯒꯤ ꯃꯗꯨꯁꯨ ꯀꯔꯤꯗꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡ ꯃꯌꯥꯝ ꯂꯧꯈꯤꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯍꯥꯏꯐꯦꯠ ꯊꯦꯡꯅꯖꯩ ꯆꯨꯝꯕ ꯑꯣꯔ ꯂꯥꯟꯕ ꯑꯩ ꯀꯗꯥꯏꯐꯥꯎ ꯁꯤꯕꯨ ꯈꯪꯗ꯭ರಿ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯅꯩꯅꯖꯔꯤ ꯑꯗꯣ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯈꯣꯝꯖꯤꯟꯖꯔꯀꯥꯟꯗ ꯑꯩ ꯃꯗꯨꯒꯤ ꯕ꯭ꯂꯣꯛꯇꯣ ꯆꯞ ꯆꯥꯕ ꯄꯨꯁꯤꯟꯖꯔꯛꯀꯦ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯖꯔꯤꯁꯤꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯈꯔꯗꯨꯅꯤ ꯑꯃꯗꯤ ꯊꯦꯡꯅꯖꯔꯛꯄ ꯈꯔꯗꯨꯁꯨ ꯑꯩ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯧꯖꯔꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯧꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯑꯩ ꯂꯧꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕ ꯍꯧꯖꯔꯤꯁꯦ ꯃꯌꯥꯝꯅ ꯑꯈꯪꯕ ꯌꯥꯎꯕꯤꯔꯝꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯗꯨ ꯑꯩꯅ ꯂꯧꯖꯔꯀꯥꯟꯗ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯕ ꯉꯝꯖꯅꯕꯒꯤꯗꯃꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯍꯧꯗꯣꯛꯄꯤꯔꯛꯏꯕ ꯀꯩꯅꯣꯁꯤꯀꯣ ꯑꯗꯨꯅ ꯊꯝꯖꯅꯤꯡꯕ ꯀꯩꯅꯣꯗꯤ ꯁꯤꯅꯤ ꯑꯩ ꯃꯁꯤ ꯈꯛꯀꯤ ꯑꯣꯏꯕ ꯅꯣꯡꯃ ꯑꯃ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ ꯗꯦꯟ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯕ꯭ꯂꯣꯛ ꯁꯦꯝꯖꯔ ꯃꯇꯨꯡꯁꯤꯗ ꯂꯥꯏꯐꯇꯁꯨ ꯑꯁꯤꯈꯛꯀꯤ ꯇꯣꯄꯤꯛ ꯑꯃ ꯊꯝꯖꯔꯒ ꯃꯌꯥꯝꯒ ꯐꯖꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯇꯣꯄꯤꯛ ꯑꯃꯅꯦ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯅꯩꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯅ ꯈꯟꯖꯕ ꯑꯩꯅ ꯅꯩꯅꯖꯕ ꯂꯣꯏꯗ꯭ꯔꯤ ꯌꯥꯝ ꯀꯟꯅ ꯊꯤꯒꯠꯆꯔꯤ ꯁꯤꯒꯨꯝꯕꯁꯤꯀꯣ ꯑꯗꯨꯅ RAI ꯏꯝꯐꯥꯜ ꯍꯧꯖꯤꯛ ꯊꯝꯕꯤꯔꯛꯏꯕ ꯋꯥꯍꯪꯁꯤꯗ ꯑꯩ ꯑꯁꯨꯝꯅ ꯊꯝꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯔꯤ ꯇꯦꯟꯇꯛꯅꯒ ꯊꯝꯒꯦ ꯑꯁꯤꯈꯛꯀꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯨꯀꯣ ꯇꯣꯄꯤꯛ ꯑꯃ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯗꯦꯟ ꯂꯥꯏꯚꯇꯁꯨ ꯃꯌꯥꯝꯒ ꯁꯨꯝ ꯗꯤꯁꯀꯁ ꯇꯧꯁꯤ ꯃꯔꯝꯗꯤ ꯑꯆꯨꯝꯕꯗꯨꯗꯤ ꯑꯃ ꯄꯨꯊꯣꯛꯁꯦꯕ
ꯑꯆꯨꯝꯕꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯁꯦ ꯑꯆꯨꯝꯕꯗꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ PK ꯆꯦꯅꯦꯜꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯈꯤꯁꯤꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅꯕꯨ ꯆꯠꯂꯁꯨ ꯂꯥꯟꯅꯕꯨ ꯆꯠꯂꯁꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯗ ꯉꯥꯏ ꯐꯗꯦꯗꯅ ꯑꯁꯨꯝꯅ ꯊꯝꯖꯩ ꯑꯣꯀꯦ ꯐ꯭ꯔꯥꯏꯗꯦꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯐ꯭ꯔꯥꯏꯗꯦꯒꯤꯁꯦ ꯑꯁꯨꯝ ꯑꯐꯕ ꯑꯣꯏꯕꯅꯦꯀꯣ ꯗꯦꯟ ꯑꯗꯨꯒ ꯀꯣꯟꯊꯧꯖꯝ ꯈꯣꯡꯒꯤ ꯈꯣꯡꯄꯥꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯤꯃꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯑꯩꯁꯨ ꯊꯨꯡꯉꯦ ꯂꯝ ꯌꯥꯝ ꯆꯠꯄꯅꯦ ꯄꯪꯆꯠ ꯆꯠꯄꯅꯦ ꯃꯤꯒꯤ ꯊꯕꯛ ꯑꯃ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯃꯤꯒꯤ ꯊꯕꯛ ꯑꯣꯏꯔꯁꯨ ꯄꯪꯋꯥ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦ ꯃꯗꯨꯃ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯤ ꯑꯩꯁꯨ ꯈꯣꯡꯄꯥꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯉꯦ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯊꯕꯛꯁꯤ ꯑꯩꯒꯤ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯑꯣꯏꯒꯦꯔꯥ ꯄꯪꯆꯦꯟꯗ ꯆꯦꯟꯕ ꯀꯥꯟꯅꯕꯅ ꯁꯨꯐꯪ ꯐꯪꯗꯕ ꯈꯔ ꯁꯨꯝ ꯇꯧꯕꯅꯦ ꯁꯟꯗꯦ ꯄꯣꯛꯄꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯅꯤꯡꯕ ꯈꯔ ꯊꯨꯡꯒꯟꯗꯦ ꯃꯃꯩꯗ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯀꯔ ꯅꯨꯄꯥꯒꯤ ꯀꯟꯌꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯔꯥꯁꯤꯒꯤꯗꯣ ꯍꯥꯏꯖꯕꯗꯨꯅꯦ ꯅꯣꯡꯂꯩ ꯊꯣꯉꯥꯝ ꯑꯩꯒꯤ ꯅꯝꯕꯔꯗ ꯂꯥꯛꯄꯤꯔꯣ ꯋꯥꯆꯞ ꯅꯝꯕꯔꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯉꯥꯟꯕꯗꯩ ꯂꯣꯏꯅ ꯍꯥꯏꯖꯒꯦꯀꯣ ꯒꯤꯇꯥꯔꯥꯅꯤ ꯁꯦꯟꯖꯝ ꯀꯀꯥ ꯅꯨꯄꯥ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯣꯀꯦ ꯀꯀꯥ ꯅꯨꯄꯥꯅ ꯊꯥꯡꯖ ꯄꯣꯛꯄ ꯅꯨꯄꯤꯅ ꯅꯤꯡꯊꯧꯀꯥꯕ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒ ꯔꯥꯁꯤ ꯄꯛꯅꯔꯗꯤ ꯐꯒꯅꯤ ꯑꯣꯀꯦꯟꯗ꯭ꯔꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯌꯥꯝꯕꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯣꯀꯦ ꯋꯥꯏ ꯅꯣꯠ ꯑꯩ ꯌꯥꯅꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯇꯥꯕꯤꯌꯣ ꯑꯩꯅ ꯋꯥꯆꯞꯇ ꯊꯥꯕꯤꯔꯣꯗꯤ ꯍꯥꯏ ꯑꯗꯨ ꯑꯩ ꯅꯝꯕꯔꯗꯤ ꯄꯤꯖꯗꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩ ꯂꯥꯏꯞ ꯈꯨꯗꯤꯡꯒꯤꯗꯤ ꯁꯨꯝ ꯄꯤꯖꯕꯅꯦꯀꯣ ꯉꯁꯤ ꯁꯨꯝ ꯄꯤꯖꯒꯦ ꯏꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ 700-59-833-96 नंबर अमुक हाजिरके 700-59-833-96 ओके अवे कविता साफम तमो इराय पोकपा मी से कमाई लये अमुक हाबिरो इराय पोकपा थोदोंना फत्तब लेते ngसा ina hajabado pungpham khara naibane ayamna ayuk pokpasum khara fabane ko Risang Friday pokpase kari toge Friday ngata ngaire ngasi risang su Friday pokpore Friday poe risang afaboy me kem warano mating pangbina bu khotna bayam legini Friday pokpasing si ko Mujibur Sheikh Sargi WhatsApp number amtaga habiro please oh ai hujik jo haija khrabane tadi tabira magani amka haija ke 700-59-833-96 ओइनाम जिना नुपाना मकर नुपीना वृश्चिक पकनब्रा नुपीना सैटरडे नुपाना वेडनेसडे थर्सडे फ्राइडे सैटरडे पकनै ब्रोजेन मोरांथेम सर आईडी नोमाइजिंगनी हाइबिरओ ब्रोजेन नोमाइजिंग से निंग खरा थुंगनदब खरा लेबनी आई नंबर पीरुबदे फोन खिंगिलकप यावग्रे मयामना फोन खिंगिन बिरगदि लाइव से कायरकनी अदा होरेन आई लाइव हेड लोइबग खिंगिन बिरकेसु खिंगिन बिरो मेसेज थाबिरकेसु हौजि आइना लाइव आइना पिजरिब नंबर दु मक्तदिने आइना हौजि मयामदा लाइव शेयर तौजरिसिको ओके ओकेंद्र क्षेत्रमयम नेंगजुम द सम्ब्रो थुंबसे कई थोदोपत लेतिको सनातोंबिरोम कका लाइव से याम नुंगाइजै थैंक यू सो मच मयामना दुमाय हाबिरकप सपोर्ट तौबिरकप याम नुंगाइजै अदुना अदोम अदोमगी इमानबी सिंगसु पीके चैनल गो याम नुंगाइबम लई सब्सक्राइब तौबियो पैसा तिंगदमने खरा हाबियो ओके then काय होखरा thank you okay Rishikant Tongbrम नुपाना संडे नुपीना वेडनेसडे याम फै पकनै अखोइगे सब मानै then ओकेंद्रो क्षेत्रमयम नुमिदांगी पुंग मापनदा थांग नुमित्ता पोए अहाकसे अदुगी मरमदा खितंग हाइबिरओ ओकेंद्रो क्षेत्रमयम खांग खर कनगनी आवाज चैथेंसु खर फंगनी खांगबसु अदुम कनगनी आवाज चैथेंग फंगनी मखै असुमना थमजगे तेंतकना याम सांगना थमुरगदी मथंग मयाम हंगनरकप तारे थर्सडे पोकपजे थासीदा अमुक्ता हाबिरो थर्सडे पोक थासीदा अमुक्ता हाबिरो थासीदा पोकप फैदा केसो फतब लेते अफबोय बोनी निंगथौजा मेसका कुंभगा सनब्रो राशि की तो आई हाइजबदने मयाम
WhatsApp hangbiro rasi gise adugo huji amambadadi hajaroige anganbadu pura hajage Mirena mayam ko message kakbikre tolen tomba maitai tolen tomba lakre na Mama Saturday pokpase kari kaibage aduga rasina singha yam phai animak yam sanai mapok numitka ay mapok numitka rasi yam paknabo oy okay Okendro Ketrimayum Yamba nupagi dhanu ga nupigi kumbaga asiso WhatsApp ta hajarage Priya Lakshmi ngangom karkat rasi ga tul rasi ki ngata ngai khre rasi ki dai khumjaroge mayam waro bibade Syamba ngangom PK channel light amade light manga amu to biro mayam do loina habiro ibe okay kaka Nupana Sunday Nupina Saturday tang pakna buwale rasi pakna gadi yam fai konthojam thagat sari kaka okay welcome poti or jaja kiming julai ni Nupina mapok mai yam kanbase masigi puja leitabra thutuk leite puja lei adubo magi paknadaba adugi wana leire mapok na yam kanba haise punamak ai kanamta haijage mapok mahi kanbo oigera afabo oigera fatabo oigera mayam sigi khwaidagi safagadaba posak ohum khakte aini yam toina haijabane aduso nupi gidi posak ohum leibine nupa gidi posak ani khaktene fattabada salang phamayam dagi kan khatnaba kokna phagi tamakta mase mang dai yam thamjakrabane yam toina karigi ngarang nahan taso mama kaina thinmada mama na chattabagi maram kaina thinmada yaudabagi maram karigino nongalaga awon pot thinba chatpa awon pot to karino hari bangi sagi posak ahum dune adu leibanina punamakki hidak punamakki afaba punamakki jantra haitare karino haide hari posak singdu oigadoine ke wabigano adu singdu da fajana thambiyo okay kayogre Sitil jet elangbam ka mitpan da samru tung base amukta biro makha do di fatte mathak do di fai MD Iqbal Thursday pok pasidi sir Thursday fai yamba Tuesday pok pase matek ama habiro RAI Imphal Tuesday RAI ngisai aina hajabadune Tuesday so ayamana so kano se magi pokpi pungpham se asigi makha yam pole hatare ko asine na sap sana hekta haiba mukti langine hatare Sanjoy Kumar Wednesday pokpudi samane Wednesday so pungpham so khara sum yeng mutar ka lei ko ai Thursday ne adagi soibam sangita nupa na Monday nupi na Tuesday yam fai maya ras khongi oi thangba khongbida sambru tungbase kaidoge amukta habiro kasu kaide magi fall crab sum leibine ado ai khongi keno sidi kaure ado sum yengbiro ai gi keno da ko kogi gani sambrugi playlist changbiro sambrugi fall haidana leibane adu da loini yarom ne tar episode 10 gi mathak tai thamjagrabane okendro khejimem wata yam nungai yam thank you so much ke Bharati Lorembam laibak mayai sapsana sambru thung basi kaidoge laibak mayai sapsana thungse sambru si makka laibak mayai gi jaina thengnabdu sambru makhan ahum thong leibane ahum dui manungda atong mudu oragadi kitang phab watpane ko aduga kai okra Brojen Moirangthem Tuesday pokpa nupina rasina kumba kram toge pakna dawa adom doina sum haibirak lo adu natragadi kitang warani ngonda mayam dogi hain leibri ko Brojen Moirangthem nupana makar nupana Sunday pokpa nupina Tuesday Sunday Monday Tuesday kitang chana buale aduga rasi do di hayeng yengase rasi paknaram di fani Sachin Laisram Wednesday ga Saturday ga Wednesday Thursday Friday Saturday Sunday nupana Saturday or nupina Wednesday or the fai
सुभाषिनी लेमपोकुम अथेंगमने लोइम नाइद्रे मेसेज पाथगे आई मेसेज हम पानिंग मीने मेसेज पागे कमेंट पागे सुभाषिनी लेमपोकुम को तामो नुपाना वेडनेसडे नुपीना संडे काय खरे के WhatsApp तो मेसेज लाखपसु होग्रे थाव सुम थाव पाना काय सुभाषिनी को नुपाना वेडनेसडे नुपीना संडे कोई ताबगिनी अफबु वाले को राशि पकनरदी तो दोना कायरो प्रिया लक्ष्मी nganगोम नुपाना संडे नुपीना वेडनेसडे फै पकनै संग्रिला लाइसम मपल निपान मद पोकपसे कई तोबगे थोदोना कायब लेते कितरानी सेंजम का नुपीना कन्या राशि ओबसे फब्रो फै केसु कायदे नुपीदी कन्या ओइगदोमनेने तोलेन तोंबा मितै मामा मामागी पिकेसने यामनो आईगी इजा नुपी अमना इमों नुपी अमना हायदारे हजिक फजन मेसेज थाबिरकली श्यामबा ngango मेसेज कक्बिख्रे बोनी निंगथौजा ना करी हाइबिरी फ्राइडे राशिना कुंभा से फब्रो ओजा पुंगफम अपनी पानबा नुमिनि कसु कायदे फै श्यामबा ngango कका से कई मथेल चागे ngasiदी कांगसोय अदुगा लारे लाकम सनाथोय नुपाना फ्राइडे नुपीना वेडनेसडे नुपाना फ्राइडे नुपीना वेडनेसडे फ्राइडे सैटरडे संडे मंडे ट्यूसडे वेडनेसडे याम सानै याम पकनै अदुगा संजोय कुमार खदांग अनिमक्ता समृत कई केदौगे कसु कायदे के इसा नुपा से कका हाइगदबको इसा नुपा से सैटरडे द पोए अयुक की पुंग तरा हेलकपदा अदायदा पोए अदु अमता हाइबिरो थोदोंना अकायब लेते फै हिजम प्रमाणदा अजा फरेन थागी संडे पोकपसे करी तौगे कसु तौदे चमने संडे की फॉल सुम लेजगनी निमग्र तुम वाटप सुम लेगनी संडे बोरदे ममैदा थेंगना फंगनी पामा पसकसिंगदो सगोनसेन लेवक पोकपगा लेवक जुम सगोनसेन नुपा ओरबा नुपीना लेवक को ओरदि फै भारती लौरेंबम नुपाना सैटरडे नुपीना संडे फै ओकेंद्र खेत्रीमयम याम्बा हौजिक्ति थेंगना लाइव मसिंग यामकनी हाहा अदुनि आइदि नाहमगे खंगदना याम ngन तौरबने दु मसिंगसि यामदब हाइतारे ngसिदि लोइरगेन ब्रेक फागे तौबसि ब्रेक फाब ngamdre mayam कमेंट्सना चा लाक्सिलामिनि आइसु चा पाथरगेन लेरबा खदांगि खर चोकथरे ता एनीवे अदुबो आई मयाम के तौखिगनी पीके चैनल ना मयाम के लेपखिनी मयाम की निंग थुंगनबा बेस्ट लेवल होना जरकनी अदुना आइगी निंग थुंगनबिरो 100k खरा थुन यौहनबिरो मयामना सपोर्ट तौबिरो मयाम अखंगबा खंगना चानबा मयामदा अदुगा 100k सि यौरकांदा सुम मयाम को उनबगी तंजामदि लौमिनसे हातारे आई गिव अवे एम तौजरके मतमददि ओके then aduga ayokra suras sendram nupa sumande nupi sumande mupok numi manaba fadde sansin laisam ko yek thokpai phaba fattaba amta habiyo ai thamjakhrabane blog semjakhrabane yek thokgade fatte charan suron fattabane asa devi नुपाना वेडनेसडे पोकपा दुगा राशिना ब्रेसिक चाना दबयन हाबिरो आसा पकना दबदि दुन हाइजरकी को अदुदन हंबिरो ओकेंद्र केजमी हा फजन नोपिरे ओकेंद्र ओके कविता सपम तमो राशि की मतांगदा खंगनिंगबा वाफम खरा लई कॉल तौबै मतम अमुक्ता हाबिरो कॉल तौबै मतम सिदि आई सिनेन हाइबा ngamdre मरमदी अयुक सिमा
ꯄꯨꯡ 5 ꯑꯗꯨꯃꯛ ꯍꯣꯔꯦꯟ ꯄꯨꯡ 7:30 ꯑꯗꯥꯏꯐꯥꯎꯁꯤꯃ ꯑꯩ ꯃꯊꯪ ꯇꯨꯏꯁꯟ ꯀꯟꯇꯤꯅ꯭ꯌꯨꯁ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯁꯦꯝꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯀꯃꯦꯟꯗ ꯑꯩꯅ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯃ ꯀꯣ ꯑꯩꯅ ꯐꯣꯟ ꯑꯃ ꯄꯤꯖꯔꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯣ ꯑꯩꯅ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯇꯥꯏꯃꯤꯡ ꯍꯦꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯣꯜ ꯇꯧꯕꯤꯔꯛꯍꯧꯔꯣ ꯑꯩ ꯐꯣꯟ ꯄꯥꯏꯅ ꯂꯩꯕ ꯇꯥꯏꯃꯤꯡꯅꯤ ꯑꯗꯨ ꯀꯟꯁꯇꯦꯟꯂꯤ ꯒꯥꯔꯤ ꯇꯣꯡꯅ ꯑꯣꯟꯂꯥꯏꯟ ꯂꯩꯕꯁꯨ ꯌꯥꯎꯅꯤꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯂꯝꯕꯤ ꯆꯠꯄꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯁꯨꯝ ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯤ ꯂꯩ ꯍꯥꯏꯕꯗꯨꯗꯤꯀꯣ ꯑꯗꯨꯒ ꯁꯨꯝ ꯍꯪꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯌꯨꯝꯗ ꯐꯖꯅ ꯂꯩꯕ ꯇꯥꯏꯃꯤꯡꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯩꯌꯦꯅ ꯈꯟꯖꯩ ꯑꯗꯨ ꯁꯨꯝ ꯌꯦꯡꯁꯦ ꯇꯧꯕꯤꯔꯣ ꯑꯣꯀꯦꯟꯗ꯭ꯔꯣ ꯈꯦꯇ꯭ꯔꯤ ꯃꯦꯝ ꯖꯣꯛ ꯈꯔꯁꯨ ꯏꯌꯥꯝꯕꯁꯦ ꯅꯨꯡꯉꯥꯏꯅꯦ ꯑꯩ ꯖꯣꯛꯇꯤ ꯍꯩꯇꯦꯗ ꯖꯣꯛ ꯍꯩꯖꯗꯦ ꯁꯨꯝ ꯆꯤꯟꯗ ꯊꯣꯛꯈꯤꯕ ꯈꯔ ꯕꯔꯪ ꯈꯔ ꯇꯧꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯑꯩꯁꯤ ꯃꯌꯥꯝꯁꯤ ꯇꯥꯕ ꯍꯩꯅꯔꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅꯈꯟꯖꯔꯨꯕꯅꯦ ꯖꯣꯛꯇꯤ ꯅꯠꯇꯕ ꯑꯩꯗꯤ ꯖꯣꯛꯁꯤ ꯈꯔ ꯇꯧꯒꯦꯅ ꯈꯟꯖꯔꯤꯀꯣ ꯇꯧꯗ꯭ꯔꯤ ꯑꯁ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯌꯥꯝ ꯅꯣꯛꯅꯔꯅꯤ ꯁꯤꯗꯤ ꯑꯗꯨꯕꯨ ꯌꯦꯡꯁꯦ दगी कायरख꯭ꯔꯦ मेनाꯎꯒꯤꯁꯤना ꯅꯨꯄꯥꯅ थर्सडे नुपीना संडे थर्सडे फ्राइडे सैटरडे संडे ꯌꯥꯝ ꯇꯧꯋꯦ ꯏꯌꯥꯝꯕꯁꯦ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯁꯤꯃꯗꯤ ꯄꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯍꯜ ꯃꯁꯦꯟ ꯑꯣꯏꯕꯁꯦ ꯀꯔꯤ ꯀꯥꯏꯒꯦ ꯑꯍꯜ ꯃꯁꯦꯟ ꯑꯣꯏꯕꯗꯤ ꯈꯤꯇꯪ ꯐꯕꯗꯤ ꯋꯥꯠꯄꯅꯦ ओके ꯑꯗꯨꯁꯨ ꯑꯩ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯕ꯭ꯂꯣꯛꯇꯨꯀꯣ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯁꯦꯔꯤꯁꯇ ꯑꯩ ꯑꯣꯜꯃꯣꯁ ꯑꯩ 46 एपिसोड ꯑꯗꯥꯏꯃꯨꯛ ꯊꯝꯖꯈꯤꯕꯅꯦ ꯑꯗꯨꯝ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯌꯨꯝꯕꯥꯂꯣꯟꯒꯤ ꯁꯤꯗꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯈꯔ ꯁꯨꯝ ꯊꯦꯡꯅꯒꯅꯤ ꯃꯌꯥꯝꯅ ꯗꯦꯟ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯂꯩꯔꯦ ꯂꯥꯛꯐꯝ ꯁꯅꯥꯊꯣꯏ नुपासु नुपीसु संडे कमाय तौगे खरा मरिक सुमना राशि मान सॉरी मपोक निमित मानदाबो खितंग फत्ते को सनाथो इरोम कका कमेंट से पाबिद्रे अनिरक सुग्रे आई हुजिक उरिसे सनाथो इरोम की कमेंट से हुजिक उबसे मपा आइन पाजरिसिनेबको सी सुमाइना तौबे आई लाइव थाब खदिंग खरा सुम यावे कमेंट से चप मानना थारकपो सिंगिरा केनो हंगदि हाना थोखिबो सुम थोरकपुरा अदुगा सुमाइना कमेंट पाबिरकते हेना हाबे सुम यावो आइगिदि कमेंट अमते सिथजद्री हुजिक फोदा आई ngasai yengjerisi ko aduna mayamnadi thagraga ingon yoroktoba he yawbane kanagum marak thana ado sum thabiro hangningi ba keno do marak sum yorokane hetare hujik hangbada yoroisineba okay aduna hanam yam nungai tabada thank you so much abcd ki full form ji karino apang budu crack kareba made ha comment pabidre hamne aduna ina parise अतई मथक यादे एबीसीडी ना करें हारी नुपाना ट्यूसडे नुपीना वेडनेसडे याम फई कोंथौजम कका मित नहादा समरू थुंबा सी कई कायगे मित नहादा समरू थुंबसे मित खरा ngawगली हाइनै मित खरा यामी हाइनै आशा देवी सार मपोक नुमित किने आई क्वेश्चन मथक की दम कावरे आशा की दो अबे कविता सपम तमहोय ओके मालेम nganba नुपाना ट्यूसडे नुपीना संडे ट्यूसडे वेडनेसडे थर्सडे फ्राइडे सैटरडे संडे याम पकनै इबे कका से करी लमदैनो नंबर अमता हाबिरो आई हैरोक्तगिने नंबर सो हाइजखरे अमुकसो हाइजरके हाइरके इबिरो 700 59 833 96 once again 700 59